ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯄꯨꯈꯠꯂꯛꯄ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯄꯣꯂꯤꯇꯤꯛꯁ ꯇꯧꯕ ꯅꯠꯇꯦ, ꯂꯥꯟꯅ ꯎꯍꯟꯅꯕ ꯍꯣꯠꯅꯕꯤꯒꯅꯨ 𝗧𝗢𝗪 ꯉꯁꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝꯗ 𝗂𝗚 𝗫 ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯏꯟꯀ꯭ꯋꯥꯏꯔꯤ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯅꯕ ꯍꯥꯎꯁꯇ ꯊꯝꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯁꯄꯣꯔꯠ ꯇꯧꯏ, ꯑꯗꯨꯕꯨ ꯍꯥꯎꯁꯇ ꯁꯔꯨꯛ ꯌꯥꯗꯕ ꯃꯦꯝꯕꯔꯁꯤꯡꯕꯨ ꯏꯟꯀ꯭ꯋꯥꯏꯔꯤ ꯀꯃꯤꯇꯤꯒꯤ ꯃꯦꯝꯕꯔ ꯃꯇꯧ ꯀꯔꯝꯅ ꯍꯥꯞꯆꯤꯜꯂꯤꯕꯅꯣ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯪꯒ꯭ꯔꯦꯁ ꯀꯃꯤꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯩꯁꯥꯝ꫰ꯃꯦꯘꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯑꯥꯒꯁꯠ 8ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝꯗ ꯑꯣꯄꯣꯖꯤꯁꯟ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯅ ꯄꯨꯈꯠꯈꯤꯕ ꯋꯥꯐꯝ ꯍꯥꯎꯁꯅ ꯔꯤꯖꯦꯛ ꯇꯧꯔꯛꯄꯒ ꯃꯔꯤ ꯂꯩꯅꯅ ꯀꯪꯒ꯭ꯔꯦꯁꯀꯤ ꯑꯦꯝ.ꯑꯦꯜ.ꯑꯦ 5ꯃꯛ ꯑꯦꯁꯦꯝꯕ꯭ꯂꯤꯗꯒꯤ ꯋꯥꯛ ꯑꯥꯎꯠ ꯇꯧꯈꯤꯕꯒꯤ ꯃꯇꯥꯡꯗ ꯀ꯭ꯂꯦꯔꯤꯐꯤꯀꯦꯁꯟ ꯄꯤꯕꯒ ꯃꯔꯤ ꯂꯩꯅꯅ ꯕꯤ.ꯇꯤ ꯔꯣꯗꯇ ꯂꯩꯕ ꯀꯪꯒ꯭ꯔꯦꯁ ꯚꯕꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯑꯦ.ꯁꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ ꯂꯣꯀꯦꯁꯣꯔꯅ ꯍꯥꯎꯁꯇ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯒꯤꯗ ꯑꯣꯏꯕ ꯁꯦꯀ꯭ꯔꯦꯠ ꯃꯤꯇꯤꯡ ꯑꯃ ꯐꯝꯗꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯑꯃꯠꯇ ꯑꯣꯏꯅ ꯈꯟꯅꯗꯨꯅ ꯂꯣꯏꯁꯤꯟꯅꯕ ꯄꯨꯈꯠꯈꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯁ꯭ꯄꯤꯀꯔꯅ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯗꯅ ꯔꯤꯖꯦꯛ ꯇꯧꯈꯤ꯫ ꯃꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅꯁꯨ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯎꯅꯅꯕ ꯀꯌꯥꯔꯛ ꯍꯟꯅ ꯍꯣꯠꯅꯔꯕꯁꯨ ꯎꯅꯕ ꯐꯪꯈꯤꯗꯦ꯫ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅꯁꯨ ꯎꯅꯅꯕ ꯍꯣꯠꯅꯕꯗ ꯌꯥꯔꯛꯈꯤꯗꯦ꯫ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯇꯥꯟꯅꯔꯒ ꯀꯟꯀ꯭ꯔꯤꯠ ꯑꯣꯏꯕ ꯔꯣꯗꯃꯦꯞ ꯑꯃ ꯄꯤꯕꯤꯌꯨ ꯍꯥꯏꯕ ꯉꯁꯤꯒꯤ ꯗꯕꯜ ꯏꯟꯖꯤꯟꯒꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯇꯥꯕꯤꯗꯅ ꯂꯩꯔꯤ꯫ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯄꯨꯈꯠꯂꯛꯄ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯄꯣꯂꯤꯇꯤꯛꯁ ꯇꯧꯕ ꯅꯠꯇꯦ, ꯂꯥꯟꯅ ꯎꯍꯟꯅꯕ ꯍꯣꯠꯅꯕꯤꯒꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯈꯤ꯫ ꯂꯣꯏꯅꯅ ꯉꯁꯤ ꯑꯔꯣꯏꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝꯒ ꯃꯔꯤ ꯂꯩꯅꯅ ꯀꯪꯒ꯭ꯔꯦꯁ ꯑꯦꯝ.ꯑꯦꯜ.ꯑꯦ 5ꯅ ꯀꯔꯤꯒꯤꯗꯃꯛ ꯁꯤꯇꯤꯡ ꯑꯁꯤꯗ ꯌꯥꯎꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯁ꯭ꯄꯤꯀꯔꯗ ꯑꯏꯕ ꯆꯦꯔꯣꯜ ꯑꯃꯁꯨ ꯄꯤꯁꯤꯟꯈꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯑꯥꯒꯁꯠ 18ꯗ ꯑꯁꯣꯛꯅ ꯄꯨꯡ 12ꯒꯤ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯂꯣꯡꯂꯨꯞ ꯀꯪꯂꯩꯄꯥꯛ ꯀꯝꯃ꯭ꯌꯨꯅꯤꯁꯠ ꯄꯥꯔꯇꯤ (ꯀꯦ.ꯁꯤ.ꯄꯤ) ꯑꯃꯁꯨꯡ ꯀꯪꯂꯩꯄꯥꯛ ꯌꯥꯑꯣꯜ ꯀꯟꯕ ꯂꯨꯞ (ꯀꯦ.ꯋꯥꯏ.ꯀꯦ.ꯑꯦꯜ) ꯑꯅꯤꯒꯤ ꯑꯄꯨꯟꯕ ꯂꯨꯞ ꯑꯁꯨꯛ (ꯑꯦꯂꯥꯏꯟꯁ ꯐꯣꯔ ꯁꯣꯁꯤꯌꯦꯂꯤꯁꯠ ꯌꯨꯅꯤꯇꯤ)ꯅ ꯏꯟꯗꯤꯌꯥꯒꯤ ꯅꯤꯡꯇꯝ ꯅꯨꯃꯤꯠ ꯑꯥꯒꯁꯠ 15ꯗ ꯄꯨꯡ 12ꯒꯤ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ ꯑꯁꯨꯛꯀꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯀꯃꯤꯇꯤ ꯀꯟꯚꯦꯅꯔ ꯑꯦꯁ. ꯃꯉꯥꯜꯒꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯑꯥꯒꯁꯠ 15ꯒꯤ ꯑꯌꯨꯛ ꯄꯨꯡ 6ꯇꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 6 ꯐꯥꯎꯕ ꯃꯅꯤꯄꯨꯔ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯊꯒꯗꯕ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯑꯁꯤꯒꯤ ꯑꯊꯤꯡꯕ ꯑꯁꯤꯅ ꯑꯊꯨ-ꯑꯀꯥꯏ, ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯑꯃꯁꯨꯡ ꯆꯪꯗ ꯌꯥꯗꯕ ꯊꯕꯛꯁꯤꯡ ꯍꯥꯏꯕꯗꯤ ꯃꯩ, ꯏꯁꯤꯡ, ꯑꯅꯥ-ꯂꯥꯌꯦꯡ, ꯂꯥꯏꯅꯤꯡ-ꯂꯥꯏꯁꯣꯟ, ꯃꯍꯩ-ꯃꯁꯤꯡꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛꯁꯤꯡꯗ ꯀꯣꯝꯊꯣꯛꯀꯅꯤ꯫ ꯀꯨꯝꯁꯤꯒꯤ ꯑꯥꯒꯁꯠ 15 ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯅꯤꯡꯈꯥ ꯇꯝꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯍꯧꯁꯥꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯍꯔꯥꯎ ꯇꯌꯥꯝꯕꯒ ꯂꯣꯏꯅꯅ ꯑꯆꯧ-ꯑꯆꯧꯕ ꯊꯧꯔꯝ ꯀꯌꯥꯃꯔꯨꯝ ꯄꯥꯡꯊꯣꯛꯅꯩ꯫ ꯂꯅꯥꯏ ꯂꯨꯞ ꯑꯃꯁꯨꯡ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡꯅ ꯏꯟꯗꯤꯌꯥꯒꯤ ꯑꯌꯥꯝꯕ ꯃꯐꯝꯁꯤꯡꯗꯁꯨ ꯄꯥꯡꯊꯣꯛꯅꯩ꯫ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯁꯨ ꯂꯩꯉꯥꯛꯅ ꯄꯥꯛ ꯁꯟꯅ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯅꯨꯃꯤꯠ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯃꯌꯣꯜ ꯂꯝꯒꯤꯗꯤ ꯃꯤꯅꯥꯏ ꯑꯣꯏꯕ ꯇꯣꯛꯂꯒ ꯅꯤꯡꯇꯝꯕ ꯄꯨꯟꯁꯤ ꯑꯃ ꯐꯪꯈꯤꯕ, ꯍꯔꯥꯎ ꯇꯌꯥꯝꯕ ꯐꯣꯡꯗꯣꯛꯐꯝ ꯊꯣꯛꯄ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯅꯨꯃꯤꯠ ꯑꯃꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯋꯦꯁꯤꯌꯥ ꯌꯥꯎꯅ ꯏꯟꯗꯤꯌꯥꯒꯤ ꯃꯇꯥꯏ ꯂꯝ ꯄꯨꯝꯅꯃꯛꯀꯤꯅ ꯑꯁꯤ ꯊꯣꯡ ꯍꯥꯡꯗꯣꯛꯂꯒ ꯑꯁꯤ ꯂꯝꯗꯝ ꯆꯟꯈꯤꯕ ꯅꯨꯃꯤꯠ ꯑꯃꯅꯤ ꯍꯥꯏꯔꯤ꯫ ꯏꯪꯂꯦꯟꯗꯒꯤ ꯂꯣꯏꯅꯝ ꯑꯣꯏꯅ ꯂꯩꯔꯝꯕ ꯏꯟꯗꯤꯌꯥ ꯑꯥꯒꯁꯠ 15, 1898ꯇ ꯅꯤꯡꯈꯥ ꯇꯝꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯅ ꯃꯥꯂꯦꯝꯗ ꯄꯣꯛꯂꯛꯈꯤ꯫ ꯃꯥꯂꯦꯝꯗ ꯅꯧꯅ ꯈꯣꯡꯗꯥꯔꯛꯂꯤꯕ ꯂꯩꯕꯥꯛ ꯑꯁꯤ ꯍꯦꯛ ꯄꯣꯛꯄꯒ ꯂꯣꯏꯅꯝ ꯁꯟꯗꯣꯛꯄ ꯏꯟꯗꯤꯌꯥ ꯑꯃꯒꯤ ꯍꯤꯡꯁꯥ ꯌꯥꯏꯇꯝꯕ ꯁꯛꯇꯝ ꯂꯧꯔꯛꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥ ꯏꯝꯄꯥꯌꯔ ꯑꯃꯒꯤ ꯃꯪꯕꯁꯤ ꯏꯟꯗꯤꯌꯥꯒꯤ ꯅꯤꯡꯇꯝ ꯏꯍꯧꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤꯗꯤ 1830 ꯑꯗꯨꯋꯥꯏꯗꯒꯤ ꯍꯧꯈ꯭ꯔꯕꯅꯤ꯫ ꯕ꯭ꯔꯤꯇꯤꯁ ꯂꯥꯛꯄ ꯃꯇꯝꯗ ꯏꯟꯗꯤꯌꯥ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯝꯃꯤ, ꯁꯕ-ꯀꯟꯇꯤꯅꯦꯟꯠ ꯑꯃꯁꯨꯅꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯅꯤꯡꯇꯝ ꯏꯍꯧ ꯑꯗꯨ ꯅꯤꯡꯈꯥ ꯇꯝꯕ ꯐꯪꯅꯕ ꯍꯣꯠꯅꯕꯒ ꯑꯅꯧꯕ ꯑꯄꯨꯟꯕ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯕꯒ ꯄꯥꯟꯗꯝ ꯑꯅꯤ ꯑꯁꯤ ꯑꯄꯨꯟꯕ ꯏꯍꯧ ꯑꯃ ꯑꯣꯏꯈꯤ꯫ ꯏꯟꯗꯤꯌꯥꯟ ꯁꯕ-ꯀꯟꯇꯤꯅꯦꯟꯠ ꯁꯤꯟꯕ ꯊꯨꯡꯅ ꯆꯣꯏꯖꯥꯏꯅꯅ ꯂꯩꯔꯝꯕ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯄꯨꯝꯅꯃꯛ ꯁꯦꯝꯒꯗꯧꯔꯤꯕ ꯑꯅꯧꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯈꯥꯏꯗꯣꯛꯄ ꯌꯥꯗꯕ ꯁꯔꯨꯛꯅꯤ ꯍꯥꯏꯅ 1839ꯒꯤ ꯍꯔꯤꯄꯨꯔꯥ ꯁꯦꯁꯟꯗ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯂꯥꯎꯊꯣꯛꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯑꯦꯟ. ꯕꯤꯔꯦꯟꯅ ꯂꯨꯆꯤꯡꯗꯨꯅ ꯀꯪꯂꯥꯒꯤ ꯋꯦꯁꯇꯔꯟ ꯒꯦꯠꯇ ꯂꯩꯕ ꯃꯩꯗꯤꯡꯉꯨ ꯅꯔꯁꯤꯡꯍꯒꯤ ꯃꯤꯇꯝ ꯁꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯌꯦꯡ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯊꯧꯕꯁꯤꯡꯒꯤ ꯅꯤꯡꯁꯤꯡ ꯅꯨꯃꯤꯠ ꯑꯃꯗꯤ ꯂꯥꯛꯂꯤꯕ ꯑꯥꯒꯁꯠ 15ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯕꯤ.ꯖꯦ.ꯄꯤꯒꯤ ꯊꯧꯃꯤꯁꯤꯡꯅ ꯂꯝ-ꯇꯨ ꯁꯦꯡꯕ ꯑꯃꯁꯨꯡ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯏꯟꯗꯤꯌꯥꯒꯤ ꯃꯆꯨ ꯑꯍꯨꯝꯒꯤ ꯐꯤꯔꯥꯜ ꯊꯦꯠꯅꯕꯒꯤ ꯀꯦꯝꯄꯦꯟ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ. ꯕꯤꯔꯦꯟꯅ ꯂꯨꯆꯤꯡꯗꯨꯅ ꯀꯪꯂꯥꯒꯤ ꯋꯦꯁꯇꯔꯟ ꯒꯦꯠꯇ ꯂꯩꯕ ꯃꯩꯗꯤꯡꯉꯨ ꯅꯔꯁꯤꯡꯍꯒꯤ ꯃꯤꯇꯝ ꯁꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟ ꯃꯁꯥꯃꯛꯅ ꯀꯩꯔꯥꯛ ꯁꯤꯖꯤꯟꯅꯗꯨꯅ ꯀꯥꯔꯒ ꯃꯐꯝ ꯑꯗꯨ ꯁꯤꯠ ꯁꯦꯡꯗꯣꯛꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ. ꯕꯤꯔꯦꯟꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏ ꯏꯔꯩꯄꯥꯛ ꯏꯔꯝꯗꯝꯒꯤꯗꯃꯛꯇ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯏꯄꯥ-ꯏꯄꯨꯁꯤꯡꯒꯤ ꯃꯐꯝꯗ ꯍꯩꯀꯠ-ꯂꯩꯀꯠ ꯇꯝꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯗ ꯅꯠꯇꯅ ꯑꯥꯒꯁꯠ 15ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ
इंडिपेंडेंस डेगा मरी लेना थौरम परेंग पांथोकनबा बीजेपी की थौमिसिंग पुनमक सेम सारे लोइनना मियामनसु सरुक याबियु हाइखी मखा तारकपा पाउदा कोरकोमना टोटल शटडाउन लाउथोखरे इंडिया की इंडिपेंडेंस डे असी लालुलुप सिंगी अपुनबा लुप अमा ओइरिबा कोरकोमना महौसागुम बॉयकॉट तौरदुना लाक्लिबा अगस्त 15 की अयुक पुंग अमदगी नुमिदांग वायरम पुंग 3 मखाई फावा मणिपुर पुंबा टोटल शटडाउन लाउथोखरे आइना थिंख्रबा कोरकोम कोऑर्डिनेटिंग कमिटी की पब्लिसिटी कमिटी ने थादोरकपा चिरोलना हाई टोटल शटडाउन असिदा इसेंशियल सर्विस मेडिकल इलेक्ट्रिसिटी वाटर सप्लाई फायर सर्विस प्रेस अमदी लाइनिंग लाइसोनगा मरी लेनबा थबकसिंगददी कोमथोकनी इंग कुमजा 1994 की एंग्लो मणिपुर वारदा माइथीदुना मणिपुर ब्रिटिश की प्रोटोटोरेट अमा ओइना लैरखिबदु ब्रिटिश पार्लियामेंटना इंडियन इंडिपेंडेंस एक्ट 1994 पास तौदुना एक्ट असिगी सेक्शन 7B की मतुंग इन्ना मणिपुर कांग्लिपाक यावबा ब्रिटिश इंडिया की मखादा लेरंबा प्रिंसली स्टेट पुनमक मनिंग मखा तंबा हंजिन हनखी मणिपुर सु अमुक हन्ना महौसागी मरोमदोम लेप्चबगी मंगम मपुंग फाना हंजिनदुना मपुंग फाबा सोवरेंटी इंडिपेंडेंस स्टेट अमा इंग कुमजा 1994 की अगस्त 13 दा ओइरखी इंडिया इंडिपेंडेंस एक्ट 1994 असिगी मतुंग इन्ना इंडिया अमसुंग पाकिस्तान अनिसु निंगतंबा लेबाक अममम ओइखी मणिपुर की ओइना निंगथौना लेंगाक लंबदगी मियामगी लेंगाक लाकनबगी तंजा लाखी मणिपुर स्टेट कॉन्स्टिट्यूशन एक्ट 1994 सेमदुना मसागी लेजिस्लेचर लेजदुना फिलीपींस की मतंगदा एशियादा पार्लियामेंटरी डेमोक्रेसी चटनबा मणिपुरना अनिसुबा लेबाक ओइखी हाइरी मखा तारकपा पाउदा अनौबा डिस्ट्रिक्ट 3 यावना डिस्ट्रिक्ट पुनमकी डिस्ट्रिक्ट बाउंडरी सिंग रीऑर्गेनाइज तौनबा होनरगनी सीएम पॉलिटिकल की खुदोंचाबा लौनबा मानबा मवोंग सेमकिबा डिस्ट्रिक्ट 3 यावना डिस्ट्रिक्ट पुनमकी डिस्ट्रिक्ट बाउंडरी सिंग रीऑर्गेनाइज तौनबा होनरगनी हाइना चीफ मिनिस्टर नोंथोंबम बिरेना फोंदोखरे वाफम असी फुंगयर केंद्र की एमएलए लैसिंयो कैसिंगना पुखलकीबा अनौबा सेमकिबा डिस्ट्रिक्ट 3 की लोइसिंदना लैरिबा बाउंडरी डेमार्केशन की मतंगदा पुखलकीबा कॉलिंग अटेंशन अमगी पौखुम ओइना फोंदोखिबनी एमएलए लैसिंयो कैसिंगना पुखलकीबा कॉलिंग अटेंशन अदुगी पौखुम पीरेदुना लैंड रिसोर्स की इंचार्जसु ओइरिबा चीफ मिनिस्टर एन बिरेन हाई मणिपुर की नौना सेमकिबा डिस्ट्रिक्टसिंग असी एडमिनिस्ट्रेशन की खुदोंचाबा फंगननबा होनबगी महुत पॉलिटिकल की खुदोंचाबा फंगननबा पांडमदा सेमकिबा माली मदुगी अवाबा हौजिक मियामना मायोकनरगा चटलिबनी हौजिकती ममांग थक्ता चलंबा अमसुंग लाना तौरंबा कया तुंगी मिरोलदा अवाबा थेंगनदनबा अखोइना सेमदोकपा ताबनी मणिपुर की लाइबक थीबा वाफम अमना डिस्ट्रिक्ट सेमबगी मवोंग असी इथनिक लाइनदा ओइना लौबगी अचौबा ममी ताबा असिनी थौंग असिगी मतंगदा सांगना सोइरगा लाकपा मरमना हेक्ता चुमथोकपा ngamloi असिगुम्बा कया असिना लमदम असिगी तंगदु लेताबा फिबमदा अदुमक सिंगनरगा लाकली डिस्ट्रिक्ट सिंगी बाउंडरी दा चयेतनबा कया लैरिबा असी मतम पुमनमकी ओइना लोइसिनबगी तंगाई फदबा लै इथनिक लाइन की वाफम थादोकलगा डिस्ट्रिक्ट सिंगी बाउंडरी रीऑर्गेनाइज तौनबा खोंतांग पाइखतलगनी अदुगिदमक मियामगी मिहुतसिंग फुरुप खुदिंगमकी लुचिंगबा विलेज अथॉरिटी अमदी एनजीओ सिंग पुनमकना फमिनरगा अमत्ता ओइना यानगदबा वारेप अमा लौरगा चुमथोकनबा होनगनी हाइना चीफ मिनिस्टर नोंथोंबम बिरेना मखाताकी अमरोमदा हाउसतगी वर्क आउट तौबा अमसुंग असेंबली बॉयकॉट तौबगी हैनबी लिचत अमा ओपोजिशन पार्टी दा लैरिबा असि लाइबक थीबनी हाइना वर्क्स मिनिस्टर गोविंदास कोंथोकजमना फोंदोखरे वाफम असी ngasi चथखिबा असेंबली की 0 आवर दा ओपोजिशन पार्टी ना बॉयकॉट तौखिबा अदुगी मतंगदा अमुक हन्ना तौदनबगी मतंगदा महाकना पुखलकिबनी मिनिस्टर गोविंदास कोंथोकजमना 0 आवर की खुदोंचाबा लौरदुना हाई मणिपुर दा थोकलिबा इरांग असी लोइसिनबगीदमकता खनसी यादे हाइबगीदमक ओपोजिशन पार्टी ना हौजिक चथरिबा असेंबली सेशन असी बॉयकॉट तौरे हाइबा वाफम पाउसे सिंगदा फोंगलकपा थेंगनरे थौंग असी तसेंगना लाइबक थीबनी अमदी कंडेमसु तौनिंगी हाइखी मखा तारकपा पाउदा गवर्नर लक्ष्मण की अहानबा खोंजत ओइना चुरचांदपुरदा हर घर तिरंगा कैंपेन पांगथोखरे मणिपुर की गवर्नर लक्ष्मण प्रसाद आचार्यना चार्ज लौरबा मतुंग महाकी अहानबा खोंजत ओइना चुरचांदपुर की डीसी ऑफिस दा हर घर तिरंगा की कैंपेन हौदोकदुना बाइक रैली अमा लमथाखरे ngasi अयुपुंग 10 खरा हेलकपदा बाइक रैली अदु डीसी ऑफिस तगी
ꯄꯤꯌꯔꯁꯟꯃꯨꯟ ꯌꯧꯔꯨꯔꯒ ꯃꯇꯨꯡ ꯗꯤ.ꯁꯤ. ꯑꯣꯐꯤꯁꯇ ꯍꯜꯂꯛꯈꯤ꯫ ꯒꯕꯔꯅꯔꯅ ꯀꯨꯀꯤ-ꯈ꯭ꯔꯤꯁꯇ꯭ꯌꯥꯟ ꯆꯔꯆꯇ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯠꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯥꯏ.ꯗꯤ.ꯄꯤ.ꯁꯤꯡꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈꯤ꯫ ꯑꯥꯏ.ꯗꯤ.ꯄꯤ.ꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯍꯟꯅꯤꯡꯕ ꯑꯃꯗꯤ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯟꯅꯤꯡꯕꯒꯤ ꯄꯥꯎꯗꯝ ꯀꯌꯥ ꯇꯝꯂꯛꯈꯤ꯫ ꯒꯕꯔꯅꯔ ꯂꯛꯁꯃꯟ ꯄ꯭ꯔꯁꯥꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯊꯨꯕꯗ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯅꯕ ꯂꯩꯉꯥꯛꯅ ꯍꯣꯠꯅꯔꯤꯕꯁꯤꯡ ꯄꯥꯎꯗꯝꯂꯝꯈꯤ꯫ ꯖꯣꯃꯤ ꯀꯥꯎꯟꯁꯤꯜ, ꯖꯣꯃꯤ ꯁ꯭ꯇꯨꯗꯦꯟꯠ ꯐꯦꯗꯔꯦꯁꯟ, ꯀꯨꯀꯤ-ꯏꯟ-ꯄꯤ ꯑꯃꯗꯤ ꯃꯥꯔ-ꯏꯟ-ꯄꯤꯒꯤ ꯂꯤꯗꯔꯁꯤꯡꯒꯁꯨ ꯗꯤ.ꯁꯤ. ꯑꯣꯐꯤꯁꯇ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈꯤ꯫ ꯋꯥꯔꯤ ꯁꯥꯅꯕ ꯑꯗꯨꯗ ꯂꯤꯗꯔꯁꯤꯡꯅ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯡꯁꯨ ꯄꯥꯎꯗꯝꯈꯤ꯫ ꯈꯣꯡꯆꯠ ꯑꯗꯨꯗ ꯐꯨꯔꯨꯞ ꯑꯍꯨꯝꯒꯤ ꯂꯤꯗꯔꯁꯤꯡꯅ ꯒꯕꯔꯅꯔꯅ ꯅꯥꯠꯀꯤ ꯑꯣꯏꯕ ꯁꯥꯜꯁꯤꯡ ꯈꯨꯗꯣꯜ ꯇꯝꯗꯨꯅ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃꯁꯨ ꯄꯤꯁꯤꯟꯈꯤ꯫ ꯒꯕꯔꯅꯔꯅ ꯃꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯡ ꯑꯃꯗꯤ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯅꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯁꯣꯏꯗꯅ ꯇꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯔꯝꯈꯤ꯫ ꯇꯨꯡꯗ ꯒꯕꯔꯅꯔ ꯂꯛꯁꯃꯟ ꯄ꯭ꯔꯁꯥꯗꯅ ꯆꯨꯔꯆꯥꯟꯄꯨꯔ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖꯀꯤ ꯃꯍꯩꯔꯣꯏꯁꯤꯡꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯕ ꯃꯇꯨꯡ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃꯁꯨ ꯂꯧꯔꯛꯈꯤ꯫ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯃꯦꯗꯤꯀꯦꯜꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ, ꯑꯋꯥꯠꯄ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯑꯦꯀꯥꯗꯦꯃꯤꯛ ꯀꯦꯂꯦꯟꯗꯔꯗ ꯆꯩꯊꯦꯡ ꯄꯤꯔꯤꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚꯇ ꯆꯌꯦꯠꯅꯕ ꯂꯩꯔꯤꯕꯁꯤꯡ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯀꯥꯎꯒꯤ ꯗꯤꯟꯒꯤ ꯑꯣꯐꯤꯁ ꯁꯣ ꯂꯣꯟꯁꯤꯟꯈ꯭ꯔꯦ, ꯅꯤꯌꯝꯒꯤ ꯋꯥꯡꯃꯗ ꯐꯝ ꯄꯥꯏꯁꯤꯟꯕ ꯑꯉꯛꯄ ꯄꯣꯛꯏ ꯗꯦꯁꯥꯝ ꯁꯦꯟꯇ꯭ꯔꯦꯜ ꯑꯦꯒ꯭ꯔꯤꯀꯜꯆꯔꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤ ꯏꯔꯣꯏꯁꯦꯝꯕꯒꯤ ꯗꯤꯟ ꯑꯣꯏꯔꯝꯕ ꯄ꯭ꯔꯣꯐꯦꯁꯔ ꯏꯟꯗꯤꯔꯥ ꯁꯥꯔꯥꯡꯊꯦꯝ ꯍꯧꯈꯤꯕ ꯖꯨꯂꯥꯏ 38ꯗ ꯃꯁꯥꯒꯤ ꯆꯍꯤ 65 ꯁꯨꯕꯗꯒꯤ ꯀꯥꯎꯒꯤ ꯔꯦꯖꯤꯁꯇ꯭ꯔꯥꯔꯅ ꯔꯤꯂꯤꯖ ꯑꯣꯔꯗꯔ ꯊꯣꯛꯇꯨꯅ ꯊꯕꯛꯇꯒꯤ ꯄꯣꯠꯊꯥꯅꯕ ꯈꯪꯍꯟꯈ꯭ꯔꯕ ꯃꯤꯁꯛꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯐꯝ ꯄꯥꯏꯗꯨꯅ ꯂꯩꯕ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯅ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯁ꯭ꯇꯨꯗꯦꯟꯠ ꯑꯦꯂꯥꯏꯟꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯗꯦꯁꯥꯝꯅ ꯃꯔꯥꯜ ꯁꯤꯔꯛꯂꯤ꯫ ꯀꯥꯎꯒꯤ ꯗꯤꯟꯒꯤ ꯑꯣꯐꯤꯁ ꯁꯣ ꯂꯣꯟꯕ ꯆꯪꯕꯒꯤ ꯈꯣꯡꯆꯠ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯃꯐꯝꯗꯨꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯗꯦꯁꯥꯝꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯌꯦꯡꯕꯝ ꯁꯣꯃꯣꯔꯖꯤꯠꯅ ꯍꯥꯏ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯑꯦꯒ ꯏꯟꯁꯇꯤꯇ꯭ꯌꯨꯠꯀꯤ ꯗꯤꯟ ꯑꯣꯐ ꯀꯣꯂꯦꯖꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯍꯤ 65 ꯁꯨꯔꯕ ꯗꯤꯟꯁꯤꯡ ꯃꯈꯥ ꯇꯥꯅ ꯊꯕꯛ ꯇꯧꯕ ꯌꯥꯔꯣꯏ ꯑꯃꯗꯤ ꯆꯍꯤ 5 ꯐꯝ ꯑꯁꯤ ꯄꯥꯏꯒꯗꯕꯅꯤ ꯍꯥꯏꯔꯕꯁꯨ ꯄ꯭ꯔꯣꯐꯦꯁꯔ ꯏꯟꯗꯤꯔꯥ ꯁꯥꯔꯥꯡꯊꯦꯝꯕꯨ ꯗꯤꯟ ꯑꯃꯗꯤ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯏꯟꯁꯇ꯭ꯔꯛꯁꯟꯒꯤ ꯆꯥꯔꯖ ꯄꯨꯍꯟꯕ ꯍꯥꯏꯕꯁꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯦꯛ ꯑꯃꯁꯨꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯜꯂꯦ ꯍꯥꯏꯅ ꯊꯥ ꯑꯁꯤꯒꯤ 4ꯗ ꯃꯤꯗꯤꯌꯥꯗ ꯐꯣꯡꯈ꯭ꯔꯕꯅꯤ꯫ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯔꯦꯖꯤꯁꯇ꯭ꯔꯥꯔꯅ ꯑꯣꯖꯥ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯆꯥꯔꯖ ꯄꯨꯍꯜꯂꯤꯕ ꯑꯁꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯑꯦꯛ ꯏꯟꯁꯇꯤꯇ꯭ꯌꯨꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯕꯅꯤ ꯍꯥꯏꯅ ꯊꯥ ꯑꯁꯤꯒꯤ 5ꯗ ꯄꯥꯎꯆꯦ ꯑꯃꯗ ꯁꯦꯡꯗꯣꯔꯛꯄ ꯊꯦꯡꯅꯩ꯫ ꯃꯇꯥꯡ ꯑꯁꯤꯗ ꯍꯪꯅꯤꯡꯂꯤꯕꯗꯤ ꯆꯍꯤ 65 ꯍꯦꯜꯂꯕ ꯑꯣꯖꯥ ꯑꯃꯕꯨ ꯗꯤꯟ ꯑꯃꯗꯤ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯏꯟꯁꯇ꯭ꯔꯛꯁꯟꯒꯤ ꯆꯥꯔꯖ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯄꯨꯕ ꯌꯥꯏ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯗꯅ ꯁꯦꯡꯗꯣꯔꯛꯂꯤꯕ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯆꯃꯝꯅꯕ ꯑꯃꯒꯤ ꯃꯊꯛꯇ ꯑꯅꯧꯕ ꯑꯔꯥꯟꯕ ꯑꯃ ꯑꯃꯨꯛ ꯀꯨꯞꯁꯤꯟꯗꯨꯅ ꯍꯣꯠꯅꯕꯅꯤ꯫ ꯊꯧꯑꯣꯡ ꯑꯁꯤꯗ ꯍꯨꯔꯥꯟꯕ ꯅꯥꯀꯣꯛꯇ ꯅꯥꯄꯤ ꯄꯛꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯂꯨꯞ ꯑꯁꯤꯅ ꯌꯥꯕ ꯉꯝꯂꯣꯏ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯔꯦꯖꯤꯁꯇ꯭ꯔꯥꯔꯅ ꯊꯣꯛꯄ ꯑꯣꯔꯗꯔ ꯅꯝꯕꯔ 2536 ꯄꯤ.ꯑꯦꯐ. 192460 ꯅ ꯄ꯭ꯔꯣꯐꯦꯁꯔ ꯏꯟꯗꯤꯔꯥ ꯁꯥꯔꯥꯡꯊꯦꯝꯕꯨ ꯇꯤꯆꯤꯡ ꯄꯔꯄꯁ ꯑꯣꯏꯅ ꯔꯤꯑꯦꯝꯄ꯭ꯂꯣꯏ ꯇꯧꯔꯛꯄꯇ ꯅꯠꯇꯅ ꯅꯤꯌꯝꯒꯤ ꯋꯥꯡꯃꯗ ꯗꯤꯟ ꯑꯃꯗꯤ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯏꯟꯁꯇ꯭ꯔꯛꯁꯟꯒꯤ ꯆꯥꯔꯖ ꯄꯨꯍꯜꯂꯛꯄ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯗ ꯆꯥꯎꯅ ꯃꯤꯅꯝꯕ ꯑꯃꯅꯤ꯫ ꯃꯈꯥ ꯇꯥꯅ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯗꯤꯟ ꯂꯩꯇꯦ ꯍꯥꯏꯅ ꯂꯧꯕꯒ ꯂꯣꯏꯅꯅ ꯑꯁꯤꯒꯨꯝꯕ ꯅꯤꯌꯝꯒꯤ ꯋꯥꯡꯃꯗ ꯗꯤꯟ ꯑꯃꯗꯤ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯏꯟꯁꯇ꯭ꯔꯛꯁꯟꯒꯤꯗꯃꯛ ꯅꯤꯌꯝꯅ ꯌꯥꯕ ꯃꯤ ꯑꯃ ꯍꯥꯞꯇ꯭ꯔꯤ ꯐꯥꯎꯕ ꯑꯣꯐꯤꯁ ꯑꯁꯤ ꯍꯥꯡꯕ ꯌꯥꯔꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯂꯛꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯆꯍꯤ 5 ꯍꯦꯜꯂꯕ ꯐꯥꯎꯕ ꯊꯕꯛ ꯂꯧꯕꯒꯤ ꯐꯜ ꯍꯥꯏꯗꯣꯛꯄꯤꯗꯕꯗꯒꯤ ꯉꯁꯤꯁꯨ ꯃꯈꯥ ꯇꯥꯅ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯆꯍꯤ 5 ꯍꯦꯜꯂꯕ ꯑꯦꯝ.ꯑꯦꯁ.ꯄꯤ.ꯗꯤ.ꯁꯤ.ꯑꯦꯜ ꯑꯃꯁꯨꯡ ꯑꯦꯝ.ꯑꯦꯁ.ꯄꯤ.ꯁꯤ.ꯑꯦꯜ 2019 ꯕꯦꯆ ꯔꯤꯀ꯭ꯔꯨꯏꯠꯃꯦꯟꯠ ꯔꯤꯖꯜꯠ ꯑꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯗꯣꯛꯄꯤꯅꯕꯒꯤ ꯃꯇꯝ ꯗꯦꯗꯂꯥꯏꯟ ꯑꯃ ꯄꯤꯗ꯭ꯔꯤ ꯐꯥꯎꯕ ꯉꯔꯥꯡꯗꯒꯤ ꯍꯧꯅ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯅ ꯍꯪꯒꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯕ ꯑꯗꯨ ꯉꯁꯤꯁꯨ ꯃꯈꯥ ꯇꯥꯅ ꯀꯣꯅꯨꯡ ꯃꯃꯥꯡꯗ ꯆꯠꯊꯈꯤ꯫ ꯃꯈꯥ ꯇꯥꯅ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪ ꯆꯠꯊꯔꯤꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯃꯆꯤꯟ ꯆꯠꯄ ꯑꯃꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗꯤ ꯑꯦꯖ ꯕꯥꯔ ꯑꯣꯏꯔꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯒꯤ ꯈꯟꯕꯤꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯔꯤꯖꯜꯠ ꯍꯥꯏꯗꯣꯛꯄꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯐꯝꯗ ꯍꯥꯏꯖꯕꯅꯤ꯫ ꯉꯔꯥꯡ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯨꯛꯇꯪ ꯎꯅꯖꯒꯦ ꯍꯥꯏꯗꯨꯅ ꯁꯤ.ꯑꯦꯝ ꯕꯪꯒ꯭ꯂꯣ ꯇꯝꯅ ꯆꯪꯁꯤꯜꯂꯨꯕꯗꯁꯨ ꯁꯤ.ꯑꯦꯝ ꯂꯩꯅ ꯎꯅꯍꯟꯕꯤꯔꯛꯈꯤꯗꯦ꯫ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯗꯨꯅ ꯄꯨꯂꯤꯁꯁꯤꯡꯅ ꯇꯥꯟꯊꯣꯛꯔꯛꯄꯤꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯄꯤꯂꯥꯟ ꯃꯃꯥꯡꯗ ꯑꯃꯨꯛ ꯄ꯭ꯔꯣꯇꯦꯁꯠ ꯇꯧꯕꯗꯁꯨ ꯐꯖꯗꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯗꯨꯅ ꯖꯤꯞꯁꯤ 3-4ꯗ ꯃꯈꯣꯏꯕꯨ ꯐꯥꯕꯒꯨꯝꯅ ꯄꯨꯕꯤ꯫
ꯃꯈꯥ ꯇꯥꯅ ꯏꯝꯐꯥꯜ ꯋꯦꯁꯀꯤ SP ꯅ ꯁꯤꯟꯗꯨꯅ CM ꯎꯅꯕꯒꯤ ꯃꯇꯝ ꯄꯤꯒꯅꯤ ꯍꯥꯏꯔꯒ ꯉꯁꯤ ꯐꯥꯎꯕ ꯎꯅꯕꯒꯤ ꯃꯇꯝ ꯄꯤꯕꯤꯗꯕ ꯑꯁꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯥꯏꯕꯁꯤ ꯂꯤꯗꯔ ꯑꯣꯐ ꯍꯥꯎꯁꯀꯤ ꯂꯨꯆꯤꯡꯕꯅꯤ꯫ ꯆꯍꯤ 5 ꯍꯦꯜꯂꯕ ꯐꯥꯎꯕꯗ ꯔꯤꯖꯜ ꯍꯥꯏꯗꯣꯛꯄꯤꯗꯕꯗꯒꯤ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯒꯤ ꯃꯔꯛꯇ ꯆꯍꯤ ꯕꯥꯔ ꯑꯣꯏꯔꯛꯄ ꯀꯌꯥ ꯌꯥꯎꯔꯦ꯫ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯒꯤ ꯌꯦꯡꯕꯤꯔꯒ ꯍꯥꯏꯗꯣꯛꯇꯅ ꯂꯩꯔꯤꯕ ꯔꯤꯖꯜ ꯑꯁꯤ ꯍꯥꯏꯗꯣꯛꯄꯤꯌꯨ ꯍꯥꯏꯖꯕꯗ ꯑꯁꯨꯛ ꯌꯥꯝꯅ ꯃꯨꯛꯅꯅ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯃꯁꯤ ꯇꯧꯕꯤꯒꯅꯨ꯫ CM ꯍꯥꯏꯕꯁꯤ ꯂꯩꯕꯥꯛꯀꯤ ꯃꯄꯤ-ꯃꯄꯥꯅꯤ꯫ CMꯒꯤ ꯃꯐꯝꯗ ꯍꯥꯏꯖꯗꯅ, ꯀꯅꯥꯗ ꯋꯥꯀꯠꯆꯗꯅ ꯀꯅꯥꯒꯤ ꯃꯐꯝꯗ ꯍꯥꯏꯖꯒꯗꯧꯔꯤꯕꯅꯣ? ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯏꯗꯣꯛꯇꯅ ꯂꯩꯔꯤꯕ ꯔꯤꯖꯜ ꯑꯁꯤ ꯍꯥꯏꯗꯣꯛꯇ꯭ꯔꯕꯗꯤ ꯃꯈꯥ ꯇꯥꯅ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯀꯨꯀꯤꯁꯤꯡꯅ ꯇꯥꯜꯂꯤꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯌꯨ ꯍꯥꯏꯅ ꯀꯨꯀꯤ ꯂꯨꯞꯁꯤꯡꯅ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯅꯧꯕ ꯒꯕꯔꯅꯔ ꯂꯛꯁꯃꯟ ꯄ꯭ꯔꯁꯥꯗ ꯑꯆꯥꯔꯌꯅ ꯒꯕꯔꯅꯔꯒꯤ ꯆꯥꯔꯖ ꯇꯧꯈ꯭ꯔꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯑꯍꯥꯟꯕ ꯈꯣꯡꯆꯠ ꯑꯣꯏꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 10ꯗ ꯊꯨꯡꯂꯕ ꯃꯇꯨꯡ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ DC ꯑꯣꯐꯤꯁꯇ ꯍꯔ ꯇꯤꯔꯪꯒꯒꯤ ꯀꯦꯝꯄꯦꯟ ꯍꯧꯗꯣꯛꯇꯨꯅ ꯕꯥꯏꯛ ꯔꯦꯂꯤ ꯑꯃ ꯐ꯭ꯂꯦꯒ ꯑꯣꯐ ꯇꯧꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯨꯀꯤ ꯂꯨꯞꯁꯤꯡ, ꯖꯣꯃꯤ ꯀꯥꯎꯟꯁꯤꯜ, ꯖꯣꯃꯤ ꯁ꯭ꯇꯨꯗꯦꯟꯠ ꯐꯦꯗꯔꯦꯁꯟ, ꯀꯨꯀꯤ ꯏꯟꯄꯤ ꯑꯃꯗꯤ ꯃꯥꯔ ꯏꯟꯄꯤꯒꯤ ꯂꯤꯗꯔꯁꯤꯡꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈ꯭ꯔꯦ꯫ ꯒꯕꯔꯅꯔꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯕ ꯑꯗꯨꯗ ꯀꯨꯀꯤ ꯂꯨꯞꯁꯤꯡ ꯑꯁꯤꯅ ꯃꯅꯤꯄꯨꯔꯗꯒꯤ ꯀꯨꯀꯤꯁꯤꯡꯒꯤ ꯑꯣꯏꯕ ꯇꯣꯈꯥꯏꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃ ꯇꯥꯜꯂꯤꯕ ꯑꯁꯤ ꯐꯪꯅꯕ ꯒꯕꯔꯅꯔꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯌꯨ ꯍꯥꯏꯅꯁꯨ ꯇꯛꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯒꯕꯔꯅꯔꯅ ꯔꯨꯔꯦꯜ ꯔꯥꯏꯗꯔꯁꯀꯤ ꯕꯥꯏꯛ ꯔꯦꯂꯤ ꯑꯃꯁꯨ ꯆꯨꯔꯆꯥꯟꯄꯨꯔ DC ꯑꯣꯐꯤꯁꯇꯒꯤ ꯂꯝꯊꯥꯔꯕ ꯃꯇꯨꯡ ꯄꯥꯌꯔꯁꯟꯃꯨꯟ ꯌꯧꯔꯒ ꯃꯇꯨꯡ DC ꯑꯣꯐꯤꯁꯇ ꯑꯃꯨꯛ ꯍꯜꯂꯛꯈꯤ꯫ ꯒꯕꯔꯅꯔꯅ ꯀꯨꯀꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯆꯔꯆꯇ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯠꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ IDPꯁꯤꯡꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈꯤ꯫ ꯂꯣꯏꯅꯅ IDPꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯍꯟꯅꯤꯡꯕ ꯑꯃꯗꯤ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯅꯤꯡꯕꯒꯤ ꯄꯥꯎꯗꯝ ꯀꯌꯥꯁꯨ ꯒꯕꯔꯅꯔꯗ ꯊꯝꯈꯤ꯫ ꯒꯕꯔꯅꯔ ꯂꯛꯁꯃꯟ ꯄ꯭ꯔꯁꯥꯗ ꯑꯆꯥꯔꯌꯅꯁꯨ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯁꯥꯟꯇꯤ ꯑꯊꯨꯕ ꯃꯇꯝꯗ ꯍꯟꯖꯤꯜꯂꯛꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯗꯤ ꯚꯥꯔꯠ ꯂꯩꯉꯥꯛꯇ ꯍꯣꯠꯅꯔꯤꯕꯁꯤꯡ ꯑꯗꯨ ꯄꯥꯎꯗꯝꯈꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯣꯃꯤ ꯀꯥꯎꯟꯁꯤꯜ, ꯖꯣꯃꯤ ꯁ꯭ꯇꯨꯗꯦꯟꯠ ꯐꯦꯗꯔꯦꯁꯟ, ꯀꯨꯀꯤ ꯏꯟꯄꯤ ꯑꯃꯗꯤ ꯃꯥꯔ ꯏꯟꯄꯤꯒꯤ ꯂꯤꯗꯔꯁꯤꯡꯒꯁꯨ DC ꯑꯣꯐꯤꯁꯇ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈꯤ꯫ ꯋꯥꯔꯤ ꯁꯥꯅꯕ ꯑꯗꯨꯗ ꯂꯤꯗꯔꯁꯤꯡꯅ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯡ ꯇꯝꯂꯗꯨꯅ ꯃꯈꯣꯏꯅ ꯇꯥꯜꯂꯤꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯁꯤ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯒꯕꯔꯅꯔꯅ ꯑꯆꯧꯕ ꯔꯣꯜ ꯂꯧꯕꯤꯌꯨ ꯍꯥꯏꯅ ꯇꯛꯁꯤꯟꯈꯤ꯫ ꯈꯣꯡꯆꯠ ꯑꯗꯨꯗ ꯆꯨꯔꯆꯥꯟꯄꯨꯔꯗ ꯈꯨꯟꯗꯥꯔꯤꯕ ꯃꯥꯔ, ꯖꯣꯃꯤ, ꯀꯨꯀꯤ ꯐꯨꯔꯨꯞ ꯑꯍꯨꯝꯒꯤ ꯂꯤꯗꯔꯁꯤꯡ ꯒꯕꯔꯅꯔꯗ ꯅꯥꯠꯀꯤ ꯑꯣꯏꯕ ꯁꯥꯜ ꯐꯤꯁꯤꯡ ꯈꯨꯗꯣꯜ ꯇꯝꯈꯤ꯫ ꯂꯣꯏꯅꯅ ꯒꯕꯔꯅꯔꯅ ꯃꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯡ ꯑꯗꯨ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯍꯟꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯊꯧ ꯄꯨꯕꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯕꯗꯨ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅꯁꯨ ꯊꯥꯖꯕ ꯄꯤꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯒꯕꯔꯅꯔꯅ ꯆꯨꯔꯆꯥꯟꯄꯨꯔ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖꯀꯤ ꯃꯍꯩꯔꯣꯏꯁꯤꯡꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈꯤ꯫ ꯋꯥꯔꯤ ꯁꯥꯅꯔꯕ ꯃꯇꯨꯡꯗ ꯃꯍꯩꯔꯣꯏꯁꯤꯡꯅ ꯒꯕꯔꯅꯔꯗ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃꯁꯨ ꯄꯤꯁꯤꯟꯈꯤ꯫ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯃꯦꯗꯤꯀꯦꯜꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ, ꯑꯋꯥꯠ-ꯑꯄꯥ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯑꯦꯀꯥꯗꯦꯃꯤꯛ ꯀꯦꯂꯦꯟꯗꯔꯗ ꯆꯩꯊꯦꯡ ꯄꯤꯔꯤꯕ ꯑꯃꯗꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚꯀꯤ ꯆꯌꯦꯠꯅꯕ ꯂꯩꯔꯤꯕꯁꯤꯡ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤ꯫